ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯂꯥꯏꯔꯤꯛ ꯐꯕ ꯁꯥꯇ꯭ꯔꯁꯤ ꯀꯗꯥꯏꯅꯣ ꯍꯥꯏꯀꯥꯟꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯂꯣꯏ ꯂꯩꯍꯧꯔꯦ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯗꯣꯛꯇꯔ ꯇꯝꯃꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯅꯤ ꯃꯈꯥ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯍꯩ ꯃꯁꯤꯡꯗ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯂꯝꯗ ꯈꯛꯇꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯁꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯂꯕ ꯑꯃꯗꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁ ꯃꯤꯟꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏ ꯀꯣꯏꯕꯤꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯄꯤꯀꯔ ꯁꯇ꯭ꯌꯕ꯭ꯔꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔꯗ ꯉꯥꯎꯔꯤꯕ ꯑꯁꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯆꯪꯏ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯁꯥꯒ ꯆꯥꯟꯅꯒꯗꯕ ꯁꯤꯟꯐꯝ ꯌꯦꯡꯂꯒ ꯊꯥꯖꯤꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤ ꯍ꯭ꯌꯨꯃꯦꯟ ꯄ꯭ꯂꯥꯟꯇꯦꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯈꯪꯍꯟꯕ ꯐꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯥꯁꯟ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ M ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯋꯥꯏꯈꯣꯡꯒꯤ SDO ꯑꯔꯕꯤꯟ ꯍꯥꯡꯂꯦꯝ ꯌꯥꯎꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯍꯤ ꯑꯁꯤꯒꯤ SSE ꯑꯦꯛꯖꯥꯝꯗ ꯃꯤꯂꯦꯅꯤꯌꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯌꯥꯎꯅ ꯄꯨꯟꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ 6 ꯑꯃꯗꯤ ꯁꯕꯖꯦꯛ ꯇꯣꯄꯔ 13 ꯄꯨꯊꯣꯛꯄ ꯉꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯂꯥꯏꯔꯤꯛ ꯐꯕ ꯁꯥꯇ꯭ꯔꯁꯤ ꯀꯗꯥꯏꯅꯣ ꯍꯥꯏꯀꯥꯟꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯂꯣꯏ ꯂꯩꯍꯧꯔꯦ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯗꯣꯛꯇꯔ ꯇꯝꯃꯅꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯅꯤ ꯃꯈꯥ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯌꯥꯝꯕ ꯌꯦꯡꯕꯤꯌꯨ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯁꯤ ꯗꯣꯛꯇꯔꯗ ꯂꯣꯏ ꯉꯥꯎ ꯂꯩꯔꯦ ꯏꯟꯖꯤꯅꯤꯌꯥꯔꯗ ꯂꯣꯏ ꯉꯥꯎ ꯂꯩꯔꯦ ꯐꯔꯣꯗꯅ ꯑꯗꯨꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯗꯣ ꯁꯥꯔꯤꯕ ꯏꯁꯇ꯭ꯔꯛꯆꯔ ꯑꯝꯇ ꯀꯨꯏꯅ ꯆꯠꯇꯦ ꯐꯔꯣꯗꯅ ꯗꯣꯛꯇꯔꯗꯣ ꯑꯅꯥꯕ ꯃꯄꯥꯟꯗ ꯂꯣꯏ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯩꯔꯥꯎꯋꯦꯁꯤꯒꯤ MLA L ꯔꯥꯃꯦꯁ꯭ꯋꯔꯅ ꯏꯁꯨ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯡꯒꯜꯅ ꯊꯦꯡꯅꯅꯕ ꯅꯍꯥ ꯀꯌꯥ ꯊꯣꯛꯂꯛꯂꯤ ꯑꯗꯨꯃꯛꯄꯨ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯒꯗꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯄꯥꯡꯒꯜꯅ ꯊꯦꯡꯅꯕ ꯈꯛꯅ ꯌꯥꯗꯦ ꯀꯣꯂꯣꯝꯒꯤ ꯂꯥꯟ ꯆꯪꯏ ꯍꯥꯏꯕ ꯈꯟꯊꯃꯤꯟꯅꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯂꯝꯕꯤꯗ ꯆꯪꯅꯕ ꯀꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ MLA K ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯌꯨ ꯃꯁꯤꯅ ꯁꯦꯜ ꯆꯪꯍꯟꯗꯕꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯈꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕ ꯄꯥꯝꯃꯦ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯃꯇꯝꯅ ꯊꯣꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥꯗ ꯁꯣꯛ 1960 ꯍꯧꯖꯤꯛ ꯐꯥꯎꯕꯗ 2023 ꯐꯥꯎꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯀꯨꯟꯒꯤ ꯃꯊꯛ ꯊꯣꯛꯑꯒ ꯂꯩꯈꯤꯕ ꯑꯗꯨ ꯃꯁꯤ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜꯂꯤ ꯄꯥꯡꯒꯜꯗꯨ ꯈꯛꯇ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯣꯛꯀꯤ ꯂꯥꯟ ꯑꯣꯏꯕ ꯀꯣꯂꯣꯝꯒꯤ ꯂꯥꯟ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤ ꯄꯟꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯌꯦꯡ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯀꯌꯥꯗ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯃ ꯇꯝꯕꯤꯅꯕ ꯑꯣꯖꯥꯁꯤꯡꯗ ꯑꯩ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯅꯦ ꯌꯥꯔꯒꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯇꯣꯏꯅ ꯆꯦꯟꯖ ꯇꯧꯗꯕ ꯁ꯭ꯀꯨꯜꯗ ꯂꯩꯇꯕꯅꯤꯀꯣ ꯁ꯭ꯀꯨꯜꯗ ꯂꯩꯇꯕꯅꯤ ꯍꯣꯠꯅꯕ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯁꯥꯇ꯭ꯔꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯤꯛꯁ ꯑꯞ ꯇꯧꯔꯀꯥꯟꯗꯅꯤ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯇꯣꯞꯄꯔ ꯑꯣꯏꯔꯛꯄ ꯑꯃ ꯑꯣꯏꯕ ꯅꯠꯇꯦ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯔꯁꯟ ꯍꯌꯦꯡ IAS ꯑꯣꯏꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯕ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯗꯤꯐꯔꯦꯟಟ್ ꯄ꯭ꯔꯣꯐꯦꯁꯟ ꯆꯨꯁ ꯇꯧꯔꯛꯀꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯃꯥꯖꯁꯤꯗ ꯄ꯭ꯔꯣꯗꯛꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ